Jiribam gi mitai khul lamtai khunauda kuki militant sing na bom amadi nongmai kapsilakuna landa silakre. Jiribam district headquarter dage kilometer kuntra ga nithoirom chatlaga Boro Bekra subdivision gi manung chanba Assam ga tainaba border maya da leiba mitai khul lamtai khunauda ngasi ayuk pung 4 ga minute nifu ga manga rom taba matamda kuki militant sing na bom amadi nongmai kapsilakuna landa silakre aide mafam adugi khunja sing dagi fangba paw gi matungina de Kuki militant sing na bom amadi nongmai kapsilakliba se mitai khul lamtai khunau ga irap lapna dana Jiribam amadi Assam ga tainaba aroiba lamkhai gi sarukta leiba Chowdhury Khan mar khul asidagi kaplakpa ne ahan batu kuki militant sing na kaplakpa bom ama lamtai khunau gi community hall mayada taduna pokhai khe masigi mathang da bom ani su kapsilaktuna pokhai khe maduda sogapan amata yaukhiba leite makha tana kuki militant sing na nongmai round kaya amasu kapsilaktuna landa silakhe Ayuk angan ba oibana khunja sing masagi mayum-mayumda loinamak leinabadage asogapan yaukidabani haire ngasi ayuk bom amadi nongmai kapsilakpa sina mitai khul lamtai khunau asida kuki militant sing na landarakpa se handaki asiga ahumlak subane nongmai amadi bom kapsilakpagi thogdok adu ngasi ayuk nongan bada mafam adu bungak senaba leiriba security personnel singge duty sindok sinjin tawnabagi achengba tanja lauraga chatharakpa attack oigane Pawasina hai kuki militant sing oigani hai na singnaba singna bom amadi nongmai kapsinduna attack tawrakhiba dudage khunja sing masa gi mayumda leiba kinabadage khulladugi community hall amade atopa safagadaba mafam singda pulap tasinduna leikhre khulla singak senabagi thabak ahan bada Assam Rifles na tawrambadage tha anirom gi mamangdage CRPF ki kangbu na tawduna lakpane ngasigi thogdok asi ayuk angan bada CRPF kangbu na Petrolling chaluraga hanjilakpa matamda thokibani haire pawasi tabadagi ngasi ayuk angan badage Jiribam district police ke DSP Sanasam Gaurachandra na lusingba police team amana mafam aduda sangsinduna yengsenkhre loinana Jiribam Development Organization JDO gi mehut singduna changduna khunja singa punna mifam pangthoktuna wari watai kaya sanakhe ngasigi thogdok asigi matangda lamtai khunau club ki president Yurembam Sanjoy na paumi singda haikibada Asumna nongmai kapsinba si ngasiga tharaga ahumlak sure mamangda dukan amade thabak suriba khwalada su nongmai kapsin khiba leikhre mafam asida leiriba Boro Bekra police station asida su awat apa kaya leire maramaduna chief minister gi midyang changbi yu hai khe loinana khullasi gi maira paibi luchingbe Rajeshwari na phongdoro khibada state force matik chana thambiduna ngak senbagi thabak paikhat pi yu hai khe yengsin baduda mar in pi gi luchingba singsu saruk ya khe Mar NP gi maikaidagi phongdokhi hairibade ngasigi thogdok asi yamna nungaite chenaba miyoi sing thidok tuna chairak pina bohna bada Mar NP na su achouba thodang logani haire